ꯃꯤꯍꯦꯟꯕꯒꯤ ꯃꯃꯥꯅ ꯆꯠꯇꯨꯅ ꯁꯥꯏꯑꯣꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯗ ꯅꯠꯇꯅ ꯅꯨꯃꯤꯠ ꯂꯦꯞꯅꯕꯁꯨ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯂꯩꯕ ꯌꯨꯝꯕꯥꯜ ꯑꯣꯏꯗ꯭ꯔꯕꯁꯨ, ꯊꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇ꯭ꯔꯕꯁꯨ, ꯏꯕꯦꯂꯩ ꯃꯆꯥ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯛꯄꯅꯤ꯫ ꯃꯤ ꯂꯥꯛꯀꯅꯤ ꯈꯪꯂꯕꯗ ꯁꯨꯃꯥꯡ ꯊꯦꯂꯣꯟ ꯇꯅꯥꯟ ꯇꯅꯥꯟꯅ ꯊꯝꯃꯤ꯫ ꯃꯥꯡꯒꯣꯟꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯅꯥꯟꯅ ꯐꯛ ꯑꯃꯁꯨ ꯊꯥꯔꯤ꯫ ꯏꯕꯦꯂꯩꯅ, "ꯍꯩ, ꯌꯧꯔꯛꯂꯅꯤ ꯏꯕꯦꯝꯃ, ꯃꯔꯩ ꯃꯔꯥ ꯇꯧꯔꯛꯀꯅꯨꯀꯣ, ꯆꯥꯒꯗꯣ ꯂꯣꯟꯈꯠꯄ ꯍꯧꯔꯣ꯫ ꯍꯩꯅꯔꯤꯉꯩꯗ ꯒꯥꯔꯤꯕꯨ ꯈꯥꯝꯈ꯭ꯔꯦꯅꯦꯍꯦ, ꯆꯪꯉꯨ ꯆꯪꯉꯨ." ꯒꯦꯠꯇꯨ ꯂꯦꯝꯕꯤꯅ ꯍꯥꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯕꯦꯂꯩꯅ, "ꯏꯆꯦꯕꯦꯝꯃ, ꯀꯥꯈꯠꯄꯤꯔꯛꯑꯣ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯦ." ꯄꯤꯌꯥꯏꯅꯨꯅ, "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯊꯦꯡꯈ꯭ꯔꯅꯤꯅ ꯅꯣꯡꯉꯥꯟꯕꯒꯤ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯕꯅꯤ ꯏꯅꯥꯎ꯫ ꯄꯥꯟꯖꯤꯅꯁꯨ ꯏꯉꯥꯒꯤ 12ꯅꯤ ꯄꯥꯟꯕꯁꯤꯗꯅ ꯍꯦꯟꯅ ꯆꯥꯅꯔꯤ ꯍꯥꯏꯔꯦ꯫ ꯏꯅꯥꯎꯅ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯨꯅꯤ, ꯂꯨꯍꯣꯡꯕꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ, ꯅꯆꯦꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯋꯣꯟꯄꯣꯠꯀꯗꯣ ꯁꯨꯞꯅꯒꯤ ꯇꯧꯍꯩꯗꯕ ꯐꯃꯨꯡ 2 ꯎꯄꯨꯗꯨꯗ ꯈꯛꯇꯗꯤ ꯍꯦꯟꯕꯤꯅꯨꯀꯣ, ꯂꯣꯏꯅ ꯍꯥꯟꯅꯗꯩ ꯂꯩꯔꯕꯅꯤ." ꯏꯕꯦꯂꯩꯅ, "ꯏꯆꯦꯕꯦꯝꯃꯅ ꯐꯩ ꯍꯥꯏꯔꯕ ꯅꯨꯃꯤꯠꯇꯣ ꯅꯅꯥꯎꯁꯨ ꯌꯥꯖꯔꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕ ꯂꯨꯍꯣꯡꯕꯅꯤꯗꯣ꯫ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯍꯣꯏ, ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯔꯦ ꯄꯨꯔꯛꯂꯅꯨ ꯍꯥꯏꯕꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯤꯠ ꯆꯥꯎꯔꯒ ꯀꯩꯗꯧꯅꯤ? ꯏꯃꯨꯡ 2 ꯅꯨꯡꯁꯤꯅꯕ ꯌꯥꯅꯕꯗꯨꯅꯤ ꯃꯔꯨꯗꯤ." ꯑꯗꯨꯅꯤ, ꯅꯆꯦꯅ ꯇꯛꯃꯟꯕꯁꯤꯗ ꯏꯅꯥꯎꯁꯨ ꯋꯥꯈꯜ ꯋꯥꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯍꯦꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯥꯏꯑꯣꯟꯕꯤꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ꯫ ꯌꯦꯛꯁꯤꯟꯕ ꯇꯩꯁꯤꯟꯕ ꯌꯥꯎꯗꯅ ꯆꯤꯡ ꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯃꯤꯒ ꯉꯧꯕꯅꯤ, ꯆꯨꯡ ꯐꯤꯔꯥꯜꯅꯒ ꯆꯥꯕꯅꯤ, ꯀꯅꯥꯅꯕꯨ HIV ꯄꯣꯖꯤꯇꯤꯚꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ? ꯃꯈꯣꯏ ꯈꯔ ꯈꯛ ꯃꯉꯥꯏꯔꯦ ꯐꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ꯫ ꯁꯥꯏꯑꯣꯟꯕꯤꯅ, "ꯏꯃꯥ, ꯆꯥ ꯊꯛꯁꯦ." ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏ 2ꯗꯁꯨ ꯄꯤ꯫ ꯃꯦꯝꯆꯥꯅ, "ꯄꯤꯌꯥꯏꯅꯨ, ꯅꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯔꯂꯔ ꯇꯧꯕꯤ ꯀꯧꯔꯒ ꯀꯦꯕꯅꯁꯨ ꯇꯧꯗꯦ, ꯁꯨꯀꯦ ꯀꯦꯗꯅ ꯐꯖꯕꯁꯤꯁꯨ ꯀꯩꯅꯣꯝꯅꯤꯀꯣ." ꯄꯤꯌꯥꯏꯅꯨꯅ, "ꯑꯁꯤꯅꯅꯦ ꯏꯕꯨꯡꯉꯣꯅ ꯈꯥꯡꯂꯥꯡ ꯉꯝꯗꯈꯩ ꯆꯠꯂꯣꯅ ꯇꯛꯂꯤꯕꯁꯦ, ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯁꯨ ꯊꯣꯛꯂꯦ." ꯁꯥꯏꯑꯣꯟꯕꯤ ꯏꯀꯥꯏꯔꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯍꯟꯁꯤꯡꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯌꯥꯅꯔꯗꯨꯅ ꯍꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯄꯤꯌꯥꯏꯅꯨꯅ, "ꯏꯅꯥꯎ, ꯏꯕꯦꯝꯃꯒꯤ ꯀꯥꯗꯤ ꯀꯗꯣꯝꯗꯅꯣ? ꯑꯩ ꯑꯃꯨꯛꯇ ꯎꯅꯔꯝꯒꯦ." ꯏꯕꯦꯂꯩꯅ, "ꯏꯆꯦꯃ, ꯁꯣꯝꯗꯅꯦ, ꯆꯪꯕꯤꯔꯛꯑꯣ." ꯄꯤꯌꯥꯏꯅꯨꯅ, "ꯃꯦꯝꯆꯥ, ꯅꯣꯏ ꯐꯝꯂꯝꯃꯨꯀꯣ, ꯀꯨꯏꯔꯣꯏ. ꯄꯨꯂꯞ ꯍꯦꯛ ꯆꯪꯕꯗꯨ ꯏꯀꯥꯏꯅꯤꯅ ꯇꯧꯕꯅꯤ, ꯑꯩ ꯐꯠ ꯎꯅꯔꯝꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨ ꯏꯕꯦꯂꯩꯅ ꯄꯨꯔꯒ ꯁꯥꯏꯑꯣꯟꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯥꯏꯑꯣꯟꯕꯤꯁꯨ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩ꯫ ꯄꯤꯌꯥꯏꯅꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯕꯦꯝꯃ, ꯏꯃꯥꯍꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ. ꯅꯨꯃꯤꯠꯁꯨ ꯂꯦꯞꯂꯦ. ꯏꯕꯨꯡꯉꯣꯅꯗꯤ ꯅꯪꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯗꯦ ꯍꯥꯏ. ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ?" ꯁꯥꯏꯑꯣꯟꯕꯤ ꯏꯀꯥꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ. ꯂꯨꯍꯣꯡꯕꯁꯤ ꯏꯁꯥꯅ ꯌꯥꯏꯌꯦ ꯏꯃꯥ." "ꯅꯨꯡꯉꯥꯏꯔꯦꯗ, ꯏꯁꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕꯁꯦ. ꯐꯔꯦ, ꯏꯃꯥꯁꯨ ꯍꯜꯂꯒꯦ. ꯅꯥꯗ ꯌꯦꯛꯇꯅ ꯅꯤꯡꯊꯤꯅ ꯂꯩꯌꯨꯀꯣ." "ꯍꯣꯏ ꯏꯃꯥ." "ꯐꯔꯦ, ꯊꯣꯔꯛꯑꯅꯨ, ꯏꯃꯥ ꯍꯣꯏꯁꯨ ꯊꯣꯛꯈ꯭ꯔꯒꯦ." ꯄꯤꯌꯥꯏꯅꯨꯅ ꯊꯣꯛꯈꯤꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯃꯤꯍꯦꯟꯕꯁꯨ ꯁꯥꯏꯑꯣꯟꯕꯤꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯁꯤꯔꯥ ꯇꯧꯔꯣꯏꯁꯤꯔꯥ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯅ ꯂꯩꯔꯕ ꯇꯨꯡ ꯃꯣꯕꯥꯏꯜꯗꯨ ꯂꯧꯊꯣꯛꯏ꯫ "ꯇꯧꯔꯒꯦꯗ, ꯏꯃꯨꯡ 2 ꯌꯥꯅꯗꯅ ꯅꯨꯃꯤꯠ ꯐꯥꯎ ꯂꯦꯞꯂꯁꯤꯕꯨ. ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯑꯋꯥꯠ ꯑꯄꯥ ꯀꯃꯥꯏꯅ ꯍꯪꯅꯤ? ꯃꯥꯅ ꯅꯤꯡꯉꯥꯏ ꯀꯟꯕ ꯌꯥꯄꯣꯠꯇꯦ. ꯑꯩꯒꯤ ꯊꯥꯏꯅ ꯃꯤꯍꯨꯟꯗꯣ ꯍꯧꯔꯒꯦ ꯀꯥꯟꯗꯦ." ꯐꯣꯟꯗꯨ ꯁꯠ ꯇꯧꯏ꯫ ꯔꯤꯡꯗꯨ ꯀꯨꯏꯅ ꯆꯠꯇꯦ ꯉꯁꯤꯗꯤ꯫ ꯁꯥꯏꯑꯣꯟꯕꯤ ꯁꯠ ꯄꯥꯏꯔꯛꯏ꯫ ꯃꯤꯍꯦꯟꯕ ꯏꯁꯧ ꯍꯥꯟꯅ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ꯫ "ꯅꯠꯇꯦ, ꯏꯃꯥꯁꯨ ꯍꯜꯂꯛꯑꯦ. ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯁꯤꯐꯥꯎ ꯅꯪ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯣ?" "ꯑꯩ ꯁꯥꯎꯋꯦꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯇꯥꯛꯏ."
ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯑꯃꯨꯛꯇ ꯁꯥꯗ꯭ꯔꯤ ꯏꯁꯧꯗꯅꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯑꯃꯨꯛ ꯏꯁꯧ ꯌꯥꯝ ꯂꯥꯡꯕ ꯇꯥꯍꯟꯕꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪ ꯑꯩꯕꯨ ꯌꯥꯅꯤꯡꯗ꯭ꯔꯤꯕꯣ ꯁꯥꯌꯣꯟꯕꯤ ꯁꯥꯌꯣꯟꯕꯤ ꯈꯨꯝꯂꯛꯇꯦ ꯑꯃꯨꯛꯁꯨ ꯃꯤꯍꯦꯟꯕꯅ ꯍꯪꯂꯛꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯁꯥꯌꯣꯟꯕꯤ ꯇꯞꯅ ꯂꯨꯍꯣꯡꯗꯧꯕ ꯅꯨꯃꯤꯠ ꯂꯦꯞꯂꯁꯤꯐꯥꯎ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯌꯣ ꯍꯥꯏꯔꯤꯔꯣ ꯑꯗꯣ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯇꯥꯎꯑꯣ ꯃꯤꯍꯦꯟꯕꯁꯨ ꯃꯨꯟꯅ ꯇꯥꯔꯤꯕꯅꯤ ꯉꯁꯤꯒꯤ ꯁꯥꯌꯣꯟꯕꯤꯒꯤ ꯋꯥꯉꯥꯡꯁꯤꯗ ꯃꯥꯁꯨ ꯊꯃꯣꯏꯗꯨ ꯅꯧꯊꯔꯛꯏ ꯅꯪꯅ ꯉꯥꯡꯕ ꯋꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯇꯥꯅꯤꯡꯂꯣꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯍꯥꯏꯔꯁꯨ ꯇꯥꯕ ꯉꯝꯒꯅꯤ ꯁꯥꯌꯣꯟꯕꯤ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛꯇꯃꯛ ꯃꯣꯃꯣꯟ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯤꯍꯦꯟꯕ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯨꯗꯕꯒꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯋꯥꯔꯧꯖꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤ ꯏꯈꯨꯠꯅ ꯄꯥꯏꯔꯝꯕ ꯃꯅꯤ ꯑꯃꯕꯨ ꯃꯅꯤꯅꯦ ꯈꯪꯕ ꯉꯝꯗ ꯂꯪꯊꯣꯛꯂꯨꯕꯅ ꯑꯁꯦꯡꯕ ꯃꯅꯤꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯂꯪꯖꯔꯨꯕ ꯏꯔꯥꯜꯁꯤꯡꯗꯨꯅ ꯈꯨꯟꯒꯠꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯏꯔꯟ ꯑꯣꯏꯔꯝꯕꯅ ꯉꯁꯤꯗꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯈꯨꯟꯕ ꯇꯥꯔꯦ ꯅꯪꯕꯨ ꯅꯛꯁꯤꯟꯅꯗꯅꯕ ꯍꯣꯠꯅꯈꯤꯕꯁꯨ ꯏꯀꯥꯏꯕ ꯈꯪꯉꯛꯂꯨꯕꯅꯅꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯠꯇ ꯀꯥꯎꯗꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯅ ꯏꯁꯥ ꯈꯪꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯒꯤ ꯈꯛꯇ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯁꯥꯁꯦ ꯂꯩꯅꯥ ꯆꯦꯟꯕꯤꯅꯤ ꯈꯜꯂꯨꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯒꯤ ꯋꯥꯔꯤꯅ ꯃꯁꯛ ꯊꯤꯍꯟꯕ ꯄꯥꯝꯂꯛꯈꯤꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪꯗꯤ ꯑꯩꯒꯤꯇ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯈꯤꯕꯅ ꯉꯁꯤꯗꯤ ꯃꯤꯕꯨ ꯑꯣꯠꯄꯤ ꯃꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯩꯇꯕꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯗꯨꯃꯛ ꯑꯣꯏꯕ ꯇꯥꯔꯦ ꯃꯤꯍꯦꯟꯕ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯞꯅ ꯈꯖꯥꯏꯗ ꯆꯦꯟꯊꯔꯛꯏ ꯃꯤꯍꯦꯟꯕꯁꯨ ꯉꯁꯤꯗꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯅ ꯁꯥꯌꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯔꯛꯄꯗ ꯉꯁꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜꯁꯦ ꯐꯥꯎꯈꯤꯗ꯭ꯔꯤ ꯃꯅꯥꯛꯇ ꯐꯅ ꯆꯠꯂꯨꯔꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯊꯦꯝꯂꯨꯔꯦ ꯑꯗꯨꯕꯨ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯔꯥꯎꯕꯅ ꯇꯁꯦꯡꯅ ꯅꯤꯛꯂꯦ ꯇꯥ ꯐꯣꯟ ꯊꯝꯈꯤꯗ꯭ꯔꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯥꯌꯣꯟꯕꯤ ꯐꯣꯟ ꯊꯝꯈꯤꯅꯨ ꯉꯁꯤ ꯑꯩꯅ ꯇꯥꯔꯤꯕ ꯋꯥꯍꯩꯁꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯇꯕ ꯑꯣꯏꯖꯒꯦ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯒꯅ ꯑꯩ ꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯁꯪꯁꯥꯔꯁꯤꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯥꯌꯣꯟꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯃꯗꯨꯗ ꯃꯤꯍꯦꯟꯕ ꯄꯥꯈꯠꯅ ꯀꯧꯏ ꯁꯥꯌꯣꯟꯕꯤ ꯁꯥꯌꯣꯟꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯌꯣꯟꯕꯤ ꯀꯞꯄꯗꯨ ꯈꯔ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯅꯪꯅ ꯑꯩꯕꯨ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ ꯃꯤꯍꯦꯟꯕ ꯄꯥꯈꯠꯂꯝꯕꯗꯣ ꯁꯛꯐꯝ ꯈꯪꯒꯣꯟ ꯑꯣꯜꯂꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯂꯦ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨꯁꯦ ꯑꯩ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤꯌꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯅꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤꯁꯦ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯁꯥꯌꯣꯟꯕꯤ ꯅꯥꯇꯣꯟꯗꯤ ꯈꯖꯤꯛ ꯉꯥꯡꯂꯤ ꯃꯥꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯤꯕ ꯉꯥꯡꯂꯨꯔꯤꯕꯁꯤꯡꯗꯨꯒ ꯑꯃꯨꯛ ꯏꯀꯥꯏꯔꯛꯏ ꯐꯣꯟ ꯊꯝꯁꯤꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯛꯄ ꯉꯝꯗ꯭ꯔꯦ ꯅꯥꯇꯣꯟꯗꯨ ꯊ꯭ꯔꯨꯠ ꯊꯥ ꯇꯧꯔꯒ ꯂꯩꯕꯗꯨꯗ ꯃꯤꯍꯦꯟꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯣꯔꯦꯁꯦ ꯀꯅꯥꯝ ꯍꯥꯏꯗ꯭ꯔꯤꯕꯅꯤ ꯌꯥꯏꯄꯨꯕꯤꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯈꯣ ꯍꯌꯦꯡꯗꯩ ꯀꯥꯁꯦ ꯈꯔ ꯁꯦꯝꯖꯤꯜꯂꯁꯦꯅ ꯃꯤꯁꯇ꯭ꯔꯤ ꯇꯥꯟꯅꯔꯕꯅꯤ ꯏꯃꯥꯅ ꯅꯨꯃꯤꯠ ꯂꯦꯞꯄ ꯂꯣꯏꯔꯒ ꯇꯧꯁꯦꯅ ꯉꯥꯏꯔꯒ ꯂꯩꯔꯤꯅꯤ ꯔꯪꯒꯗꯤ ꯍꯜꯂꯤ ꯁꯪꯉꯔꯣꯏ ꯄꯥꯕꯨꯡꯅꯁꯨ ꯋꯥꯜ ꯑꯦꯇꯦꯆ ꯇꯧꯔꯒ ꯎꯄꯨꯁꯨ ꯁꯦꯝꯃꯁꯤꯅ
มีhayeng dei laani thuna so hongmanina aina su nang wahaningde imana su haiba yaba hairamlani noimada Saiwan bi tapna tum khumai hoi haige imana ngasai mayam ama hairami aina su ai isana luhongbase yai haikibani imada hairaktra hairakdina akhoi ma su wa yam lot khalai yandakti luhongdringei nangi michangda loi leikre taning de cho phare sumaina han masan pullaga panthong yobasina natrade ai adom nanga naksinaba ngamda leiradawni yarase adui wado hojikti loina khangnaredana hawkibadu hawjakrasanu nang ai thungnabana maruni ado ai phone thamlage yamgi thabak yawsilokhige imana kadi hendoktena lana khalamani ai isana yari amuta hairukhige mihin banoglaga hoi hairo chalo phone du thamkre wakhal su yang le mai thong da nok mi taw du nang hak leram laga mamha gi nak ta lai ima ho palem o ima se da lai ye tomba kai do re ima dang ko wa yam lot le ai bu han ba nu shibra khang de i he kari wa no taw re isina Saiwan bina masana yare ni ima da hai kre hai adugi ima na ingon hai bi da ba mama su nok laga adugi oire madubu aina hairaga kayam nungai ni ge masana hairakpana hena nungai ni na haibidabani nangna themba haizadawni miyenba makhut ye to lukhangdana li haipet ikaigam su tawrai adubu ikaiba khangdaba sadana hairai adubu di masana haireda nungshiga yam hairakraponi ai interior designer am to unarokhige ai thu ima ikai khangbo aina imungdagi maso mapanda thokirami thida angau basi yengune he isana harauza basi uraga thamoi se kaya di yangya asuk nusizari basi dabo nupi du lawru na kamaina haidori no ba phazana ningthi ni health check up tawdana ahau ba pizaraga loireda karibu khaluni ge medical team ama imungda leiribo kanade imogi phi phasa ba Facebook da yengukhige si haiduna mobile do paiduna koyod olaga thokre somda miyen badu mi mathang unaruraga chingare hoida lai sumangda mamaga mapaga su leirami matam kui ina lakno draba tongda itha thasadana lakpaduda makhoi su haraujai Indirana kuireda isadi lakhidaba karigino nahan khe lakthridubo phamu mora duda tomalna icha udaba kuireda ko mihen banok fet tawraduna phammi pabo ima anai thoine yaude ko ai sula kena khanmani aduda pakhanga na bidhi bagasi kare khena basida adoi koi sir bulai bikibro Indirana school halakpa koi khidribani anai hairaga nakhoi pabung di hamu ni kaisu thoina na ba leite noi marup ki di nang khanglam gadra khanglamoidra di khangre akhoi tingare narabo ho nare thabai khang ma chen chongdana tawba natre handak pudi bet mitan sanaba numidang wairam he chatli diabetes ka bp ga punna leiramdana hidak chare chinjak sukak ledana kaino aisibo aidi pawgum da tadi othok ngan da nari da ma de ima amta kau thokpiro aine junction badudi nungaitre pakhangni tomalna ihe mama nang amukta kau biro adudi ai khoisu isu ga do urani haiba pawsu taram kiroi nangdi ha farine dude pabung ge ima ga su nungairani angang la adi Indira su macha kau ba changkre tomalna nungairani noi bu phone ga amta paw phawna drabro kari mata khangam drisina phawna dre pabo nacha nu pa su nupi thi gi bade ekhoi ga se nu shi bidre ai su jenims ta pg tori nasi di koi da su ma koi re na itaw do una ge na hektala abani phare ne nang su makha tam tharadi thore edu mi hin ba chingane thorak po bada hogutli itaw di ma pa kai do malam me ko taning di
ꯑꯩꯈꯣꯏꯗꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦꯅꯦ ꯅꯪ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕ ꯅꯣꯏꯅ ꯂꯥꯛꯀꯗꯧꯅꯦ ꯄꯥꯈꯪ ꯑꯩꯅ ꯀꯣꯏꯍꯧ ꯍꯧꯔꯗꯤ ꯅꯣꯏ ꯁꯥꯏꯅ ꯑꯩꯁꯦ ꯊꯤꯅꯅꯨ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯣꯟꯊꯣꯛꯄ ꯏꯟꯗꯤꯔꯥꯅ ꯏꯃꯥ ꯆꯥ ꯂꯣꯜꯂꯨꯒꯦ ꯐꯝꯃꯝꯃꯨꯀꯣ ꯆꯤꯡꯉꯥꯔꯦꯜꯅ ꯏꯇꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯂꯥꯛꯄꯒꯁꯤ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯆꯠꯂꯒꯦꯗꯣ ꯑꯗꯨꯏ ꯅꯠꯇꯦ ꯁꯨꯝ ꯍꯪꯕꯅꯤ ꯅꯪꯁꯤꯗꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯅꯥ ꯃꯌꯥꯝꯅ ꯌꯣꯝꯃꯦ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯑꯁ ꯈꯪꯗꯦꯗ ꯏꯇꯥꯎ ꯀꯔꯣꯝꯗꯩ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯈꯪꯗꯦ ꯍꯨꯃꯥꯡ ꯈꯔ ꯇꯥꯍꯜꯂꯣ ꯃꯔꯥꯏꯅ ꯐꯖꯅꯤꯗ ꯌꯨꯒꯗꯤ ꯊꯛꯎꯅꯨꯀꯣ ꯃꯄꯥꯁꯨ ꯑꯣꯏꯗꯣꯔꯦ ꯍꯥꯏ ꯊꯛꯇꯦꯗ ꯅꯪꯗꯤ ꯀꯝꯗꯧꯔꯦ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯩꯅꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯕ꯭ꯔꯅꯦ ꯍꯣꯔꯦꯟ ꯆꯥ ꯊꯛ ꯂꯣꯏꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯅꯪꯒ ꯁꯥꯟꯅꯗꯧꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯀꯩ ꯋꯥꯔꯤꯅꯣ ꯀꯤꯔꯦꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯥꯏꯔꯒ ꯃꯤꯌꯦꯟꯕꯗꯨ ꯅꯣꯛꯏ ꯏꯟꯗꯤꯔꯥꯅ ꯆꯥ ꯄꯨꯊꯣꯔꯛꯏ ꯏꯃꯧꯒꯤꯁꯨ ꯄꯤꯔꯨꯔꯒꯦ ꯃꯥꯗꯤ ꯀꯥꯈꯠ ꯀꯨꯝꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡ ꯆꯤꯡꯉꯥꯔꯦꯜꯒ ꯃꯤꯍꯦꯟꯕꯒꯗꯣ ꯃꯅꯤꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯤꯍꯦꯟꯕꯅ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯅꯪ ꯑꯩ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯇꯅ ꯆꯥꯎꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯆꯤꯡꯉꯥꯔꯦꯜꯅ ꯍꯧꯈ꯭ꯔꯦ ꯌꯥꯝꯅ ꯑꯩꯁꯨ ꯅꯉꯣꯟꯗ ꯌꯥꯝꯅꯗꯤ ꯂꯥꯟꯈꯤꯕꯅꯤ ꯅꯪꯅ ꯅꯇꯥꯎꯕꯨ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯉꯥꯛꯄꯤꯌꯨ ꯂꯥꯟꯕꯒꯤꯗꯤ ꯅꯪ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯄꯣꯛꯃꯤꯟꯅꯕ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯃꯗꯨꯃꯛꯅ ꯉꯁꯤ ꯅꯃꯥꯡꯗ ꯂꯦꯞꯄ ꯉꯝꯂꯤꯕꯁꯤꯅꯤ ꯑꯩꯅ ꯁꯥꯌꯣꯟꯕꯤꯕꯨ ꯍꯥꯏꯕꯤꯌꯨ ꯄꯥꯝꯃꯤ ꯍꯥꯏꯕ ಮಿಕುꯞꯇ ꯚꯥꯏ ꯃꯥꯗꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤꯗꯁꯨ ꯍꯥꯏꯔꯝꯂꯗꯤ ꯊꯃꯣꯏꯁꯤꯅ ꯄꯦꯜꯂꯝꯒꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯈꯝ ꯊꯦꯡꯅ ꯅꯨꯡꯁꯤꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯗꯣ ꯐꯣꯡꯗꯣꯛꯅꯕꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯍꯨ ꯊꯛꯇꯅ ꯁꯤꯖꯔꯅꯤ ꯐꯥꯎ ꯇꯧꯈ꯭ꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯈꯜꯂꯒ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯂꯁꯅꯣ ꯈꯟꯈꯤ ꯑꯗꯨꯒ ꯊꯥ 2 ꯈꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯛꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯦꯠꯁ ꯄꯛꯂꯝꯃꯦꯅꯕꯨ ꯇꯣꯛꯅꯔꯦ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯔꯒ ꯍꯨꯟꯗꯣꯛꯂꯝꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯔꯗꯤ ꯅꯪ ꯌꯥꯝ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯂꯥꯟꯗꯕ ꯉꯝꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯈꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈꯤ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯅꯪꯅ ꯑꯦꯠꯁ ꯄꯛꯑꯦ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯔꯝꯂꯕ ꯅꯪꯒꯤꯗꯃꯛ ꯀꯛꯉꯥꯎꯅꯅ ꯂꯩꯍꯧꯔꯕꯤ ꯑꯩꯒꯤꯗꯤ ꯊꯃꯣꯏꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯕꯤꯗꯣ ꯃꯥꯕꯨ ꯑꯩꯅ ꯁꯦꯟꯅꯕꯤꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏꯕꯅ ꯉꯛꯁꯪ ꯉꯥꯡꯂꯕ ꯃꯥꯏꯊꯣꯡꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯉꯥꯔꯦꯜ ꯂꯨꯛꯊꯗꯨꯅ ꯇꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ ꯃꯤꯍꯦꯟꯕ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ ꯅꯪꯅ ꯑꯔꯥꯡꯐꯝ ꯁꯥꯗꯅ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯤꯕꯅ ꯉꯁꯤꯗꯤ ꯃꯥꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯗꯧꯔꯦ ꯏꯇꯥꯎꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯃꯔꯨꯞꯅꯤ ꯈꯜꯂꯕꯗꯤ ꯅꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ